ꯊꯃꯣꯏ ꯀꯛꯄ ꯍꯥꯏꯇꯥꯔꯦꯀꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯅ ꯃꯦꯟ ꯃꯅꯥ ꯂꯩꯔꯦ ꯁꯦ ꯃꯔꯩ ꯂꯩꯔꯦ ꯑꯁ ꯃꯔꯩꯁꯦ ꯀꯌꯥꯝ ꯍꯥꯎꯏ ꯆꯥꯗꯕꯅꯣ ꯈꯪꯉꯔꯣꯏ ꯆꯥꯔꯒ Hello guys, welcome back to Flying Babas another vlog. मैम अरे यार Hello guys, welcome back to Flying Babas another vlog. मैम ngasi vlog sidi ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯄꯣꯠꯇꯤ ꯊꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯂꯥꯏ ꯃꯆꯥ ꯑꯃ ꯈꯨꯔꯨꯝꯗꯧꯔꯤ ꯍꯥꯏꯇꯥꯔꯦ ओके गाइस अदुदी कमाय कमाय खुरमना येमिनारजी अदुगा ngasiजे लाइ खुरमरगा अखोय मागी पार्टी चाक चाना दौरी अदुगी जो क्लिप खरा हापसरके येंबियु ngасai खोगी ओ अमा हालगा कंपनी बदु आई याव खरा थेंगना आई दी हाउद्रे आइना हगलगा थोंगो हौले अदु खरा येमिनारजी अदा ये फम हबा कुबो Berarti itu Hello, saya doang pakai dari komputer ini doang terus coba, nah, mungkin masih itu apa kalau bangun lagi kalau kan tidak, kamu kalau bangun karena kalau kan, kita besar aja lah, tahun itu gitu lah. Hah, kita besar nih, jadi lo, tapi kalau, mereka sih, ya, sih dua mana itu? Oh mana? गाइस लाइक खुरमबगी प्रोग्राम लोरे हजिक थोंग थापगी प्रोग्राम हौरसी थोंग थापगी प्रोग्राम से हौबा नते लोय लोयमन लैबा पोतसे प्रिक प्रिक सौना बुंग गावी हा ai không có tay này ngã cũng ổn mà thấy tung bên này xí nữa với lại đấy đi pujari tim 오렌 사고 털어 쏴라 그 타이밍도 아두가 우츠라게 이거는 던진 또 로컬 레바 왜 짜기 돈 थमोई कक होता है कोसे पुट पुट लॉय थमोई सिना ओरेन सरो फोंग बदा हाम आई गिनी ओके सिना मेन सा लोइसलकदौरे देख टेस्ट तो के कारण दे 마음 딱 마음다 맞다 수무럭 수무르바 야 생각 왜 하안 되게 되네 아네 남마요 카메라 바이 왜 그렇게 Kamu keluar. Mau. Ya đấy mà tốn cái tàu luôn này Anh không biết. mà hao cái tàu về gan ta rồi không mua cút sang mà tốn cái này Indah kan tak, nanti jalan kan ini.
ꯃꯃꯥꯡꯗ ꯑꯩ ꯍꯥꯏꯗꯤ ꯁꯣꯏꯕꯅ ꯂꯥꯞꯄꯗ ꯃꯥꯜꯂꯦ ꯀꯃꯩꯗ ꯃꯥꯜꯂꯦ ꯍꯪꯒꯠꯀꯥꯟ ꯌꯥꯎ ꯃꯇꯣꯡ ꯁꯦꯠꯂꯣ ꯑꯌꯤꯡꯕꯗꯨ ꯂꯧꯑꯣꯅꯦ ꯑꯁꯥꯕꯁꯨ ꯑꯣꯏꯅ ꯂꯥꯛꯑꯃꯦ ꯅꯪꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯀꯣꯊꯔꯛꯄ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯇꯦꯁ ꯇꯧꯒꯗꯧꯅꯤ ꯆꯥꯗꯦ ꯑꯗꯨ ꯆꯥꯔꯣꯏ ꯅꯕꯥꯅꯤ ꯑꯩꯗꯤ ꯑꯣꯛꯁꯥ ꯆꯥꯗꯦ ꯀꯣꯐꯤ ꯀꯦꯕꯜꯗꯣ ꯑꯩ ꯌꯥꯔꯦ ꯆꯪꯗꯦ ꯐꯖꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯄꯩꯈꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯦꯟꯕ ꯇꯧꯖꯔꯣꯏ ꯅꯠꯂꯝꯗ꯭ꯔꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯋꯦꯗꯔꯁꯤꯒ ꯋꯦꯗꯔꯁꯤꯒ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯅ ꯁꯟꯕꯤꯅꯤꯅꯤ ꯌꯥꯔꯦ ꯄꯩꯈꯥ ꯂꯩꯕꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩ ꯃꯥ ꯏꯃꯥꯟꯅꯕ ꯑꯇꯩꯗꯨ ꯀꯧꯈꯤꯗ꯭ꯔꯅꯦ ꯅꯠꯂꯝꯗ꯭ꯔꯗꯤ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯤꯀꯣ ꯌꯥꯁꯟꯅꯔꯤꯅꯦꯕ ꯀꯔꯤꯝ ꯈꯜꯂꯨ ꯚꯤꯗꯤꯑꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯖꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯃꯊꯧ ꯇꯧꯔ ꯃꯊꯪ ꯑꯣꯛꯁꯥ ꯇꯧ ꯂꯩꯔꯗꯤ ꯅꯦꯛꯂꯛꯄ ꯌꯥꯅꯤ ꯑꯩꯈꯣꯏꯗꯤ ꯕꯖꯦꯠ ꯈꯔꯗꯤ ꯆꯥꯎꯔ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯛꯄꯒꯤ ꯇꯦꯁꯀꯤ ꯇꯦꯁꯀꯤ ꯄꯩꯁꯥꯅꯤ ꯅꯠꯇꯦ ꯇꯦꯁꯇ ꯇꯪꯈꯥꯏ ꯆꯥꯏꯌꯦ ꯑꯣꯀꯦ ꯒꯥꯏꯁ ꯑꯗꯨꯗꯤ alright guys ꯃꯌꯥꯝ ꯃꯊꯛꯇ ꯑꯣꯏꯅ ꯆꯥꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯊꯝꯒꯠꯂꯦ ꯈꯔ ꯇꯧꯍꯟꯈ꯭ꯔꯦ ꯃꯊꯛ ꯃꯈꯥ ꯀꯥꯍꯟꯈ꯭ꯔꯦ ꯅꯌꯥ ꯗꯨꯀꯥꯟꯒꯤ ꯑꯣꯅꯔꯁꯤꯗ ꯂꯩꯔꯦ ꯇꯦꯕꯜ ꯐꯤ ꯑꯉꯧꯕ ꯑꯃꯗꯤ ꯊꯥꯔꯛꯈꯤꯅꯤ ꯃꯥꯏꯅ ꯑꯣꯀꯦ ꯒꯥꯏꯁ ꯁꯦꯀꯦꯟ ꯕꯦꯠꯁ ꯑꯣꯛꯁꯥ ꯊꯣꯡꯕ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯑꯗꯨꯗꯤ alright guys second batch sida leijare sangataba leire ꯑꯍꯥꯟꯕꯒꯤ ꯔꯥꯎꯟ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯖꯔꯦ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯃꯩ ꯆꯠꯂꯦ duga ai morok si tam adade ai kan ba apnage me asom dula chi chani no problem hai ꯍꯣꯔꯦꯟ ꯁꯥꯔꯝꯃꯦꯗꯅ ꯆꯥꯝꯊꯣꯛ Dadimo पोचे नाइले रेकर मैम जो सेवाई के उपसार से कमाई थोंगे ना खनिया दी कमेंट समझामो आई साला आगा सेफ भीतर हो सके आई सा तंगी आना तो कंडीशन सिगी खुदों जिना सरों ने बाबा सरों जिना खरा ओके बनी हो पद मखों में मखों में दुगा मसा खंडी आवे दुगा मनुंगे intestine, liver, kidney, heart itu baru nih. Apa mau hari? ꯃꯑꯣꯡ ꯀꯩꯀꯥꯗꯤ ꯍꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯁꯥ ꯌꯥꯝ ꯇꯝꯕꯤꯒꯦꯅ ꯑꯩꯁꯦ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯝ ꯂꯣꯏ Excuse me. Ado kenogi manunggi part na hana. Samaya ꯊꯥꯔꯦ ya benar. Manunggi part na hana. Samana computer to है अदुगा लोकोगा मसागी हार्ट का क्यों दो अदु मने दाय दो से थमे का गरगा अदु सिजि खरा निंगोरन दायदा सिम आपचलनी पोचे सिनाय दारे ओके गाइस अदु दी नाल लरगम येमिनर्स ओके या सलतदौरे सिहापुली कजाई और सुदौरे Morok masih kerak hapceri. Sondana ngagi program dai re. Kai menu no dikhang dre. Ni lak pudi ho re. Si ꯃꯣꯏ ꯄꯨꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯈꯣꯏꯔꯥꯛꯄꯝꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯊꯪ ꯆꯥꯅꯕ
ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯑꯩꯈꯣꯏꯗ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯑꯕ ꯐꯖꯔꯦꯅꯦ ꯐꯥꯔꯁ ꯗꯦꯁꯤ ꯇꯦꯁ ꯇꯧꯕꯗ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯤꯗ ꯍꯧꯖꯤꯛ ꯐꯖꯈꯠꯂꯅꯤ Okay guys, final shot ꯂꯩꯖꯔꯦ ꯁꯤꯗ ꯑꯩꯈꯣꯏ head chef ꯂꯩꯔꯦ, assistant chef ꯂꯩꯔꯦ, ꯃꯅꯥ ꯂꯩꯔꯦ ꯃꯅꯥ ꯂꯩꯔꯦ, ꯃꯔꯩ ꯂꯩꯔꯦ ꯑꯁ ꯃꯔꯩꯁꯦ ꯀꯌꯥꯝ ꯍꯥꯎꯏ ꯆꯥꯗꯕꯅꯣ ꯈꯪꯉꯔꯣꯏ ꯑꯁꯤ ꯑꯅꯤꯁꯤꯒꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ. ꯀꯩꯅꯣ ꯃꯁꯦ ꯂꯤꯡꯒꯣꯏ ꯒꯥꯏꯗꯣ ꯇꯪꯈꯥꯏꯗꯤ ꯁꯤ ꯂꯣꯏ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯁꯤꯁꯤ ꯑꯝꯇꯪ ꯆꯤꯅꯥꯎ ꯃꯌꯥꯝ ꯇꯦꯁ ꯇꯧꯔ ꯌꯦꯡꯒꯦ ꯃꯨꯛꯕꯥꯡꯗꯤ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯗꯤ. ꯀꯃꯦꯟ ꯇꯧꯁꯤꯜꯂꯝꯃꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ. ꯅꯦꯛꯁ ꯑꯃꯨꯛ ꯇꯧꯈꯤꯒꯦ. ꯁꯦꯡꯃꯥꯏ ꯁꯤꯡꯖꯨ ꯑꯣ ꯁꯤ ꯂꯩꯔꯦ ꯁꯦꯡꯃꯥꯏ ꯁꯤꯡꯖꯨꯁꯤꯅꯒ ꯍꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯔꯧ ꯊꯣꯡꯕ ꯌꯥꯎꯔꯗꯤ ꯌꯥꯔꯦ, ꯃꯦꯟ ꯃꯁꯥꯗꯤ ꯆꯥꯕꯨ ꯆꯥꯕꯤꯔꯣꯏ. Alright guys, this is Flying Baba signing off for today. See you in my next video. Mata 1111.